Manipur gi miyam chilnausing coronavirus dagi prevent tawba ngakthokpa only immune system sina kalba matamda hairiba virus sina changba ngamde masi internationally accepted professional expert na yarba dungba hairba pone aduna why we survive till now because aikhoigi inborn aikhoigi manipuri miyam da leiriba adugi immune system kanba wangba healthy aduna please join me leiriba lockdown marak sidaida aikhoi haksang phana thamse morning gi ngahak evening ngahak aikoi exercise tawse immune system faba kankhat hanse haksang kankhat hanse aduga khoigi ayush ki mayamna yaraba ising arumba ising asaba sijanaba aduga aikoi sangi nungsagi mangalda thoga aikoi sanaba tamba phamba tamba haibna singba khara se aikoi tawraga regular exercise tawrakanda aikoi gi hairiba sugma laina makhal makhagi laina sidagi aikoi kannan rakba ngakthongnaba honasi aduna #stay fit with CM Manipur the tawbiyo aduga lo natragana agi tag and biren sing the tag tawbir I would tag tawbira kanda mayamna tawriba physical exercise mayamna tawriba mayamgi movement ado aibusu saruk yahanbiyu aibusu khanganbiyu haidana mayam haijiri